खुरुमजरी इमेज टीवी मीडियम ताबीरिबसिंगबु मेने नोमाइथेम नतारामना ओक्सरी ngasi nungthilgi pau pizari Maitai lining satpasingi chahi hauba numit sajibu noma panba cherawagi thaurang ngasi lamdam asigi maitaina khunda bakhul laikai kayagi yumthong singda pangthokna khre Sajibu noma panba cherawba numit asida miyamna mathel lukoi maira hai lai athen pot semduna imung manungda leiriba lining thau sanamahi Ima Laimarel Sidabi Amadi Tongal Wangmada Layoi Kraba Ipa Ipu Singda Kachaduna Afa Nungai Bibi Naba Thongni Zaki Cameraman Kangpokpi More Amadi Churachandpur da Changthok Changshin Yadriba asi Narendra Modi na ningthina mityeng sangbadagi Manipur da tangdu leitaba lakpagi khudamla election mayada Manipur nungsiba saba simak laibak thibani Manipur gi khallagadi Narendra Modi Manipur da vote khomba lau haina MP gi President ke Megachandra na phongdokhre Wafam Masingasi Janata Dal United Tamenglong District gi Fampuba Yauna Thomi Kaya Congress ta Nona Sanglaktuna Mass Merger Tobagi Thauramama Congress Bhavanda Pangthokiba Thauram Aduda Manipur Pradesh Congress Committee MPCC gi President Megachandra na phongdokhibani Thauram aduda CLP leader Okram Ibobi CWC member Gaikhangam Yauna India Block ki Maruoiba Thomi Kaya su saruk yaki Megachandra na hai Ngarang India ki Prime Minister na Manipur da peace lakliba asi center na ningthina yengsinbadagi ni haiba wafam asi yaningde haukiba chahi gi May 3 dagi hoduna thokliba irang asida BJP gi center lengak na kariguma amata tawdana laknaga Manipur gi irang asi center na kupna yengsinbadagi peace lairakpani haibasi namthakni ikaifam thoki Manipur da ing tapa purakle hairibasi Kadai dano Kangpokpi More Amadi Churachandpur da Maitai Sangba Yadriba Sing Tam Sangthok Changshin Yadriba si center na yengsinbadagi purakpa peace la Narendra Modi gi wafam adu election mayada utsaibani mahangna Manipur gi yamna khanba Manipur da tangdu leitaba lakpa oiragadi Manipur da masamak laktuna vote khomba lakpiu Manipur da Manipur da mahangna karigumba amata tawba leitri amaromda Manipur da thokliba irang asigi manungda nupi anida thokhaningdaba thodok ama thokiba adugi matangda Congress na thangalakpa wafam ama BJP lengak asina phongdorakpa asi angakpa poki thodok adugi matangda intelligence na phangba pau amadi chapchaba report adu mayak sengna miyamda phongdokpiu madu natana aranba wafam phongdokpa asina kanaba purakpa ngamloi Manipur da thokliba thodok sing asigi texang BJP lengak asigini masida CM Biren responsibility logadabani madunatana election da aranba propaganda tobiganu nupi ani gi thodok adugi video adudi BJP gi powerful oiba mioi amana puthokpani haina tare masi opposition da thangjin bayaroi BJP gi election mayada miyamda lana lamsing bagi thawong adu lepiu haiki Mahangna Makatana Hai JDU Manipur gi Tamenglong District ki Juba Morcha Mandal IT Cell na Chingbagi Thomi Punama Congress ki Wakhalon bu thajatuna ngasi sanglakpa amadi party asida mass merger tawrakpa asi thagatli masina handak pangthokadawriba election asida Congress ki mirepna mai paklagani haibagi thajabalai party asina India khaknatana Manipur gi yengduna saukhatnaba hotnari masida dictator gi thawong sathariba BJP lengang muthanaba hotnasi haiki Prime Minister Shri Modi na Trivan News da interview da mana haikibado madu aranba wafamni Megi tang ahum dagi ngasi phawbada tha 18 henjelaba sigi sibogda karimata wafam mamata Manipur gi concern tawbidraga Shri Modi na Manipur gi irang simana yamna haisingna sekshinna yengjinbadagi shanti hanjalibani haibse hujisu shanti leitrina
ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯃꯤꯅ ꯇꯝꯄꯥꯛꯇ ꯂꯥꯛꯄ ꯌꯥꯗꯦ ꯑꯗꯒꯤ ꯇꯝꯒꯤ ꯃꯤꯅ ꯆꯤꯡꯗ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯇꯦꯡꯀꯣꯠꯀꯨꯝꯕ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯥꯛꯏꯕ ꯑꯞꯀꯃꯤꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯁꯦꯚꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯁꯣꯕꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯚꯣꯠ ꯈꯨꯝꯃꯨ ꯂꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯀꯜꯍꯧꯅꯕ ꯃꯅꯤꯄꯨꯔꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯩꯒ꯭ꯔꯨꯖꯝ ꯑꯃꯗꯤ ꯀꯥꯡꯃꯣꯡ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯂꯝꯕꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯒꯨꯗꯁ ꯀꯦꯔꯤꯌꯔ ꯇꯥꯇꯥ ꯒꯥꯔꯤ ꯑꯅꯤꯗ ꯄꯨꯔꯛꯄ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯚꯦꯂ꯭ꯌꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯌꯨꯉꯥꯡꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯆꯦꯛ ꯇꯧꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯕꯗ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯅꯟ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯊꯧꯔꯒ ꯒꯨꯗꯁ ꯀꯦꯔꯤꯌꯔ ꯇꯥꯇꯥ ꯒꯥꯔꯤ ꯑꯅꯤ ꯄꯣꯠ ꯂꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯎꯈꯤ ꯒꯥꯔꯤ ꯑꯅꯤꯗꯨ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯗ ꯒꯥꯔꯤ ꯑꯅꯤꯃꯛ ꯌꯨꯉꯥꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯈꯤ ꯈꯨꯗꯛꯇ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ hinga khul thangnaba khul mari mangagi maira paibi imasing punki amadi gari dagi yungang sing adu lautharaga mafam adumaktada miyamangda imasingna thugaiduna manghanki numidangi pung 10 rom taba adwaida nambol police ta pau pituna police team ama laktuna yungang sing adu purakpa gari ani amadi driver ani adu nambol police station gi team aduda sinnaki maira paibi ima amana phongdokhibada Manipur gi haurakliba naha kaya asigumba mayai kaba chinjaki ipaktagi kalhounaba ima kayana Manipur da yu legalize toba yaroi haina akanba khongjang changsilli Lok Sabha mikhalgi langliba asida naha kaya amuka hena mangba tare haiduna section leiringai asida maira paibi ima singna lambi da check tauringai gari ani asi lakpadagi faduna polam sing asi thugaiduna manghanbani aduga lengakna yu legalize toba yaroi haiki Driver ani aduna phongdorakpada yungang sing adu Guwahati dagi langjingda leiba CRPF camp ta purakpani lambi ngaubadagi khulak aduda thaurakibani haiki Nen highway da chen ga da gari ji som da lai ji kari no na khoi chak to ga nuti gi ni saban thokjai aduda thengna badagi mayam khunja mari manga gi nupi mayam pullaga akhoi yuji sida pusallaga thugai jabani aina yadraba ꯊꯕꯛꯁꯤ ꯁꯔꯀꯥꯔꯅꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯅꯤꯁꯥꯕꯟꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯖꯅꯤꯡꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯨꯒꯥꯏꯖꯕꯅꯤ ꯈꯨꯟꯖꯥ 4-5ꯁꯤꯒꯤ ꯅꯤꯁꯥꯕꯟꯁꯤ ꯄꯨꯜꯂꯒ ꯑꯗꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯖꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ